Ahanbada mayambu Chesam wasna taramna oksari amadi ikai khumna bochari ngasi su mayamgidamakta anoba wari ama puduna laksari ngasigi wari asi United States of America da thokibani thodok asida mama macha ani mangkibada mamadi fangaga machana adum khangdana loishnkhrea wari ni hojikti mayam wari sigi akupa marol amuk khangminasi numit asi Colorado Grand Junction gi ayuki misik mirau khol ta daba yamna ing chikpa yengbada pukning huningai oiba matamni thokiba thodok amagi matangda khangdri faubadi mafam sigi mioising yamna tumina magi mathau tawmadana lerami miyamgi wakhalna lamba fangaroidaba amukta su khaludaba thodok ama yamna fazana mathol ani saraga leiba yum amagi manungda thoklami mama amadi macha mangkhirami famung itana pumchot chotlami sanalopa hapa box makhum hangdoklami aduga makhada kochai chairaga taraga lerami yum manung sida kanagumba amana nampuda changkhibagi mamisu uramde thong thonau kaiba khotpa amata yaurumde yum manung dagi tamthiba thodok ama thokpada mateng pangbinaba laurak kholakpa amata leiramde imung asi pumchik chikna leirami numidang wairamgi pung 3 minute kun tarakpada nupa amana makholdo niklaga 911 da call toroklami mahak thabaktagi halakpata ngairi haiklami adubu thodok asibu thijiliba mioisingna matung tarakpa tha kharada fangkiba information asina yamna nungaitaba wahang amadi thokhalami 2001 gi chahini Denver gi southwest dagi mile chani muk chatlaga leiba Colorado gi yamna ingna chikna leijaba Grand Junction gi mafam se call amana mathuk makha ontoklami mafam sida sigum thodok amata mamang da thokidri sahi 95 suraba Michael Blagg mahak ahanbada Navy oina thabak torambani masigi matung production manager oina thabak toroga lerami mahakna miyamna perfect oiba life ni haina khanariba punshi ama yamna wana sagatlami military da chahi tara muk service tormlaba matungda local industrial farm amada mamingna emitek diction da common civilian oina thabak toroga lerami mahak mathol anigi yum amada magi nupi Jennifer chahi 13 aduga nungsirabi machanupi evi chahi taruka punna leminarami adubu November 13 gi nungdinda yamna nungaiba perfect oiba life amada hinglamba Michael gi imung pumchai chairami pung 3 minute kunda Michael na 911 da call torami mahak thabaktagi halakpata ngairami report ki matung ina mahak na police da makhol kado niktuna yamna kiningai oiraba magi mitmang da uriba phibam adu explain torami famung da poche mayam ama floor mathakta koi chai charaga leiba akibagi masak oiraba yum ihang hanglami matuga machaga leiramde film sing asi police ta explain torami adubu yum asida nampuda changbagi sign amata uramde Jennifer amadi evisu yum da leiramde maram asina officer na kaigumba ama iwat pagum khalami police yamna thuna film semaga laklami makoi gi nongmai shu lawthoklami thodok asibu thokhaliba criminal sing yum manung da leiramgadra haibagi chingnaba leibana room asida yamna heisingna position semaga changlami room amadagi room ama mathang check torami kanamata leiba uramde mafam asi chiklami hifamka achouba adugi bedsheet ina pumchot chotlami sanalopa yawba box makhum hangdoklaga makhada koi chai charaga leirami masi mayam su uraga pochai huranba lakpada thodok ama oiramgani haiba mong ama utli yamna thuna police na aroibi thakta thibu humbagi thabak hawrami police officer helicopter divers amadi volunteer mayamna forest amadi Colorado gi turel su yamna thirami police na yumno na mioi singda wari torami adubu clue amata fanglamde yumlo na bana numitchigi ayukta mahusaga manadaba thodok amata thokide hairami Michael na mahakti ayuki pung taruki mamangda thabak chatnaba mayumdagi thokre hairami matamsida Jennifer amadi ebi tumaga leihui nungdingi matamda Michael na mayumda call torami adubu kana amatana magi phone paikhalakte hainasu makhata na hairami phone paiktaba adu khara dingakpa fawi adubu thodok ama thoklamgani haina mangonda chingnahanbadi faude adubu thabaktagi halaga mayumgi oiramliba fiam sina mahakpu yamna ningba kahelami police na ahanbada thodok asi pochai huranba lakpadagi thokiba oiramba yai haibadu lalami thodok thokhum asi fazana investigate tawbada yamna nungaibadaba potlam kaya ama mangda tholaklami phamung mathakta mayam ama leiba thengragasu
yum manungdadi I taba amata uramde mi chatkibagi mamisu amata leite yumgi garage common hall su I taba amata thengnade yum masi yamna fazana chamthoaga sengdoklamba malami yamna luna laga leirami adubu Jennifer gi khamaga leiba minivan check tobada investigator na manba drop ama fanglami masina amuk paukhum pirokpagi mahuta anoba wahang kaya ama puthoraklami thokhiba thodok asi phamungda thokhiba oiragadi asiba hakchang amabu oigera anibu oigera garage ta phamungdagi purakpagi evidence amata udriba phangdriba sigi maram kari obi forensic team na pochak kudimak ibu oigera fingerprint bu oigera yamna kupna yenglame police na laukhatliba posak mayam sigi examine tobagi result lakpada matamdi khara changani investigation sigi ahubu sarukta detective na crime asi thokhraba matung leiremio film mayam se kanagumba amana sem sarga thamba manba ama police na faurami thodok thokhraba matung pungdagi hojikti numit masingda oina hokhirami Michael gidamak ahanbada magi matu macha mangkhibagi nungaitaba fauramba feelings hojikti hongba horoklami church amadi mafam sigi miyam da leiramba Michael yi kathoklaba mapuroiba ama oibagi amadi mapa mu oibagi image tapna kai tharaklami miyam na mangonda thodok asigi matangda yamna chingnerami thodok thokpada Michael gi imungda karigi langba tadribano karigidamak phamung asikhakta ina chotlibano Michael ayuki pung taruktagi mahang thabaktagi mayumda hali hairiba matamgi marakta mahak kaidoroga lei sanalupa sing asi pukhibagi mahutta karigidamakta floor matakta langtharaga thamibano thodok asi thokhraba matung pungni funi pangi matungda pau tapna sandokirami detective na thodok asi abduction amadi atopu oiba yaba maram sing tijalaga leirami Michael local television da manimbok na nakanda leiraga mahaki nupi Jennifer amadi machanupi Abby yumda halaknaba request torami Michael gi church community na mahaki damak prayer support amadi asa kaya pirami magi warba matam sida mahaki damak lepirami adubu mayam sigi maningda thodok asibu thijaliba police nadi Michael bu atopa mieng amada yengba horami police na mahak pu thodok sigi matangda chingnerami hojikti investigation asi Jennifer amadi Abby fangnaba thibaromda oiramdre thodok asigi lotuna leiriba asengba achumba puthokpada oina policing focus torami clue amata leitana sum investigation torga leibsida policing shu hojikti frustration jaba horoklami search team na umang highway amadi turelda yamna kanna thiri detective kanguna state amadi federal data check toraga kidnapper thokliba thodok asiga manaba thodok ta chenaba miyoi singi information thigalame adubu hotnaba pumba aremba tarami sumaina tawdana numit amasu case asigi investigation da progress amata leitana loishnkhrea police na Michael bo anirak suba wahang tawnaba police station da karoklami handakti police khara in details da hangnaba sem saraga leirami Michael da thokriba thodok asigi matangda amuk hanna explain tawnaba hairami makoi anigi lohongbagi matang Jennifer gi hainabi amadi machanupi Abby gi routine na chingba police na ikui dabida Michael amadi magi nupi Jennifer gi marakta tension arguments laikibra mapandagi kihan khanganbagi call lakpra Michael ga maga thabak tominaba miwai singa kana chaini khiba marai tawna khiba leibra mayamse khangnaba police na Michael dagi hotnarami Michael na matam sida kaimta thokhiba leite kudingmak normal oi hairami Michael na magi nupi Jennifer bu yamna nungsibi mabukchel sengbi nupi ni aigi imung yamna shanti oina lei hairami mahaki yeknaba su leite thodok asibu thoknabagi maram amata leite su hairami adubu affairs ki matangda wahang tawbadadi Michael gi pakhum yamna haina leithoami Jennifer gi punsida aina taba atopunu pa ama leiramgani haibadi ai kaisu thajade adubu kanana khangba leiramaga su hairami Michael gi affairs ki matangi pakhum se police na yamna lumna lawrami police na Jennifer gi pochai sing sumi yengbada religion ga mari leinaba posak ama police na hangdoklami khutna iba note ama police na fanglami che asi Jennifer amadi Abby mangadaba nongmawali kanda irambani che asidagi numisigi ayukta Jennifer church ta chatpagi mahutta Stanley ga oina prayer tawrami Jennifer na mangonda fauriba awaba amagi matangda Stanley dagi advice lawrami police na Stanley kanano thiba horami makoina marup mapang mari mata church ki mioi singda Stanley gi matangda hanglami adubu kana amatana khanglamde masigi matung Stanley mafam sigi minati haiba khanglami Jennifer gi nota paliwe Stanley ase
Charles Stanley oirami mahakse pastor amani aduga TV da ibak chinba thungna mahaki religious program ama sandok laga Jennifer na mahaki thorom asibu yamna pamjani yanglame. Jennifer amadi macha ebina manga daba numit nini ki mamangda Charles Stanley ki thorom ama TV da broadcast torami thorom asida mahakna adult content bu yamna kanna condemn torami aduga masina Christian families kaya da amang bu pibagi matang da hairami. Haujikti police khara gyan lakpa horami digital forensic team na Michael gi yum gi computer check tobada yamna thajadaba posak ama fanglami. Michael FR levigi evidence ti fanglamde adubu hard drive manungda lot laga leramba adult images kaya ama fanglami adubu image sing asina proof kaimta tobudi ngamlamde posak amasu fanglami nungden gi pung 3:49 Jennifer na mangbo numit Michael na 911 da call tawdikan mamangi minute khara da tha da bileramba email ama fanglame email asida Michael na makhoigi problem yamna ingna chikna khanadabagi numit asisu aremba tahanbagi lale haijarami masigi email sidagi tension leine haibase khangmangamlami adubu mamangda Michael na pikhiba statement da Jennifer amadi makoi anigi marakta tension leine di haikibani haive statement ani asida yamna khetnamase police na urame police na emergency number 911 na tawkiba call recording ado halaga amuktarami recording asidagi details khara phangmangamlami room manungda hek changlakpaga urba matung Michael na lem horiba yum amadi machanupi ebigi room da chatlaga kaisu yenglude call do wari sarikanda machanupi gi matang da hangba matam da tani mahak na macha gi room da chatlibasi masina takpade Michael masada akiba pakhat pa phaude haibani police na amuk Michael na magi family da tharamba voicemail amadasu miteng thamami left ki report matungina famungda amadi gari da fanglib ESC Jennifer gini haiba confirm torame ebigi matang da kaimta fanglamde fangliba fingerprint su family member khaki oirami famungda lairiba igi sangse uraga expert na Jennifer hingamgani thajadi hairami asiba hakchang amadi eyewitness yaudana police ki mafamda concrete oiba proof amata leitabana kana amu hekta phaba sungamlamde police na Michael bu tumina yangchalaga lairami officially oina mahakumara leire habanate adubu police na thokhiba thodok asi mahakna toromgani haina mangonda prime suspect torami Haujikti thodok asi thokiba tha ahum phakirami nongma police na Michael gi thabak sufam footage yanga leirikanda office ki furniture mahaki gari da hapaga leibado urame police na company da call torami aduga company na Michael na pochai puri base permission yaudana puri bani haiba khangmangamlami amuk hanna Michael bu police station da puraklami investigator na makal gi tactics kaya ma torami pungni pan hen na Michael bu wahang pahong torami police ki wahang da emotionally exhaust amadi pressure shidagi Michael gi wahang amana police singbu yamna nga phawhalami Michael na first degree murder amadi second degree murder anisi kaida khet age haina hanglami police na Michael da Jennifer amadi ab kadai da lay hanglami matam sida Michael hanagi phiyom da amuk hankhirami kaisu anuba answer amada pereklamde pung tara hena wahang pahang tawragasu Michael lagi kaimta phangmangam dabana ma police station dagi free oina amuk thadoraklami mathangi ayukta police amuk hanna Michael gi anoba apartment da Michael na office dagi hura lakiba pochai sing adugi matangda hangnaba laklami police na Michael gi apartment gi thong thilami pakum amata laklamde police na building manager kaurami room manung da changbado oiramliba fiam ado maung amani Michael bathtub da magi khudang pochak amana len khibagi lerami bathtub ki ising I machu oina lerami paramedic team na Michael bu yamna thuna hospital da purami asok pasi yamna serious oide haiba khanglami hojikti thodok asi thokiba tha mari phakirami hojiksu Jennifer amadi evigi hakchang phanglamde evidence amata phanglamde police su tofum ama khanglamde moisu tumina di laite case asi solve to na ba yamna kanna hotnaraga lerami April thada authorities na yamna chawna thibu humagi thabak chatharami mioi chani henbana numit tarani sunglep leptana thiba yaba mafam khudimak loina thirami hojiksu kaimta phanglamde makoina hotnariba punamak aremba tarami adabu case asi namsilaga thamkibadi pamlamde makoina Michael na soidana asobi ama torakani matamgi wani soidana thorakani khallaga police sing lerami numit asi laklami amitek diction da Michael ga thabak tominaba mioi amana Jennifer amadi ab mangbu numit sida
Michael Mahusaga Iman Manadabagum Tobuduni Singlami. Production manager oina thabak taw Michael numitsida fatta hodi amur khak natabida hanjan putho aga leibudo orami masi yamna ngakningai oirami. Mamangda mahak na fatta hodi amukta puthokidri. Mahak production manager ni magi post yamna wangmani. Haujiti investigator na numitida Michael na Jennifer amadi evigi hakchang company gi dustbin da langthok amgadra haina khalami maram asina company gi dustbin kadai da langthok ki yengnaba police na trace lokhotpa ngairaga lairami aduga hundokphum fawba inaraklami. Haujikti investigator ki focus Macha County landfill da oina shift toroklami mafam sida industrial waste kaya ama langthoklami jaga asisu yamna chawrami fattaba waste mayamna chingdona pairaga lairami mafam sida body thiba haibase achoba thabak amani adubu police na awle yadraba thabak amani khalami makoina thajarami mafam sida gi soidana Jennifer amadi evigi haksang fangani. Landfill asigi manager da call torami aduga wari explain torami manager na achoba thabak ama oini khanbagi masado ihi hainade adubu modern technology sinaraga makoina thidaba sorukse pichalami mafam kharada oina focus torami megi tang tara humdoida operation horami numit kayani hokhirami hojik fawbagi di kaimta phangmangam lamde adubu police no wana ngairakpa numise roklami operation hoba 16 days surakpa numita miyuibagi khong ama kotpada uraklami yamna thuna body asi forensic department transfer tawkhirami asi bhaksang asi Jennifer gini haina confirm torami mahagna setpa paijama su yaurami mayada faba dental brace su adum yaurami postmortem gi report matungina Jennifer na siribasi mahaki makokta nongmaina maru amana kapkhibaini tummikanda kapkhiba male Michael Fanaba arrest warrant ama issue torami aduga mahak mamagi yumdagi farami fattabalang thokfam asida machanupi AB makhatana thirami adubu laibak thibadi AB gi hakchang phangmangam khide numit yangkhaini thoini chukna thiraba matung operation asi loishalami chahi ani leiraga thodok asigi trial horami police ki site gi wari asi court ta thamlami Michael Blagg na Jennifer tumikanda mamadino maina kapani Jennifer gi asiba haksang nainol gi fee amana kupsilaga family gi minivan da hapsilaga office ki fatta hodi langthok phomda langthok lami mayumda Michael halaga thodok asi huran balakpada thokhiba thodok ama oina wanaba sem sarami adubu defense ki site gi mihat asiga Michael ga mari leinade mi hatpada senaba khulai leite witness amata su leite Michael na mana hatpani haina confession to bosu leite hairame week manga leiraga jury members singna judgment court ki justa kushinarami Michael first degree murder gi mara leire hairami aduga mahakpu thabak piriba miyoidagi huran bagisu mara leire lauthoklami Michael Blagg mapunchi chupagi jail da leinaba dandi pirami adubu AB gi matangda mangona charge amata palamde AB thiva adum phangkidre hauji Michael Canyon City gi Colorado Territorial Correctional Facility da leiri masini mayam ngasigi aigi crime gi wari asida nupa amana magi nupi amade machanupi manghan khibagi wari nika manghan khibagi maram karino haiba wari da yaude aina pabada su thengnajade oibiya maram karino haiba si agi site gi su kai haidino khangdre ko mayam no wari si hobudagi loi fo tabiragadi Michael na magi nupi Jennifer amadi machanupi AB manghan naba tawkhribasi kari maram gi oirambe yai habadu mayam gi su mod phongdokpiu hairiba case asida police na yamna kanna case asi solve to naba honaki makoi gi leijaba sakti punamak sinaraga Jennifer amadi AB bu yamna kanna thirami adabu laibak thibadi nungshirabi machanupi AB chai taru thibadum Khangdana Loishnkhrea India gi court system ga US ki court system ga khenna khara laiga US ki de judgment si just to piraga su mi ama lali chumi habase mahakna decide to deba ko masigi mathakta jury members aina tongana mi manga tara khallaga thamgani defense amadi mara lairiba miyoi sina mogi wari si hairiba jury members ki mamang de lead hoine ba ko jury members mayam sina munna targa makoi masen amuk ka amadu faminaraga nupa si lali or chumi habase moi masen vote to nagani vote mara laiba mina ngamagana masa mara laire harani masi mara laite ha kangunu ngamagana mara laite na authok toini ko sumaina mogi judgment sipi masi haraga ai matang sidalo shinjake mayam thank you everyone.